ngarang Akampat Idol Girls College Relief Camp ta leiba singna Manipur Legislative Assembly tamna rally lakpada Pauloruba Impact TV gi paumi ama Manipur Police Commando gi SI amana itana phurakhibi thong adu da January SI thabak gi terminate tawgadabani haina Kaksing District Journalist Association na demand tawrakli hiramasiga mari leina Kaksing District Journalist Association na thadorak pacherwala mana hai democracy gi mari super pillar ni hairiba press ki ningtamba matpa Pauloriba Paumising amasung print amadi electronics media firm singda itatatana asigumba akitu zungbaga pibagi thong sing leptana lamdamasta satharkliba asilaibak thibani miyamgi mit nakong oinanaba print amdi electronics media na lawriba thaudang sing asibu karisu leitana khanba khut tharuraba matung soikre lankhre hairaga loisinaba natraga suspend tawba khaktana paumisingbu ikai khumnaba sakpa yaroi pau lawriba paumisna security force na atamnana khut thabagi thong asi makhatana amukhana thoktanaba January SI asi thabaktagi terminate tawgadabani hiramasagi matangda All Manipur Working Journalist Union Amju amadi Editors Guild Manipur EGM anina lorpa firepta Kaksing District Journalist Association na mapung phana sawatkani hainasu cheroles na makhatari